Ngasidagi oil pump sing mahaugsagumna thau thaba hawragani haire. JUM kharam Wi-Fi da attack tawba du kotuna maitaina insulaga tawbani haibadu yakidre. JUM kana amata insulaga chatpanate haina serot ama thorakre. Ireng jelarung inpui nagabilas da kenep pina hanjan khungimida aso apa nanghanba kihanba amasung nagagi belesta bunkers hajalakpa lam khopsilakpa gini haina jelarung United Front gi maikaidagi serol ama thorakre. Ngarang Kuki khulai paiba singna security force ki mamang maktada Naga miyam bu hat kani haina ki halakre Kuki su group ki cadre singna designated game wangmada khulai paiduna miyam da ki han khangaleba si su agreement ayaba pibra haina thamlakre thasa ki taramathogi numidang da lenga ka su gi khuyek pina riba ki NFP gi khulai matik sana paiba cadre singna Kangpopi district ki ireng Naga bilas da laktuna khul adugi waiting set amadi atai polam khara thugaiduna manghan tahalamba gi mathakta khulgi Yungduna Labor Memorial Stone da Kuki Land amadi stay away haiba wahising thajalambagi mayokta ngarang ireng Naga bilas ki khunjasing na Kangpopi dagi Susanpur tamna chatliba lambi thingbagi khongjang sangsankre khunjasing aduna lambi thingbagi khongjang sangsalangai cherakta KNP gi leader ni haiba Tiger ko bomi amana WhatsApp ki kuthang da ireng Naga bilas ki chairman da paw pharaktuna Naga miyam hat kani haiba ki halakhe Lojanat nungthilpung anirom tarakpa dwai da khulai matik sana paiba Kuki underground ki kedar kuntrarom ireng Naga bilas tamna laktuna khunjasing da attack tawna bohonaram le haidi press na phangba paw gi matungina Kuki khulai paiba sing aduda ireng Naga bilas tamna lakpa matamda mafam aduda Manipur police amadi CRPF ki masing yamlaba person sing lei Kuki khulai paiba sing adubo phajanduna thambagi mahota kari amata haidana makhoina tawriba khuding yengduna leikhi haidi maduda ireng Naga bilas ki khunjasing na pen da Loinana lengak ta wapam ke thamlak le Manipur da president ro lengak thamduna lengak ki thogai pumba India lengak na paisilngai sera asida Kuki khulai paiba singa India lengak ka khuyek pina khiba suspension of operation gi ground rule adudi kadom da chatkrabano khulai paiba Kuki Lalhwba singna miyam tinba mafam da khulai matik sana paiduna maning tamna misam miyam da ki han khan bagi thabak matau karamna maning tamna satha halibano tanja asida Ministry of Home Affairs na lawgadaba thodang kadom dano miyam gi punsinga pa amadi Masida law and order gi phibam ngakna thamba haibasi Ministry of Home Affairs ki mathau natabra phibam masida ireng Naga bilas ki khunjasing leiba kinare makhoi bungak pigani haiduna lakiba security force su marol thok taba amagum tumina yengduna leiba amade miyam gi punsi amade lanthung ngakadaba security force ki thawong pende marilenaba authority na atu matamda mathau taba thabaksing laukhatuna jamjaraba khunjasing gi punsi amade lanthung ngakadabane su agreement gi phajaraba masa adu kaihandana law and order gi phibam ngaktura thamgadabani hana khunjasing gi maikaidagi phongdorakhe ningsingba yabadi Kuki khulai paiba singa India lenga ka khuyek pina khiba su agreement gi ground rule gi manungda Kuki military singna pairam khulai kudimak manakna police station CRPF KM natraga security force gi KM ta lok tawduna thamgadabani su agreement yaurba group singa kedar amata marilenaba authority gi ayaba yauduna makhogi designated KM thadokpa yaroi misam miyam marakta khulai paiduna akekang piba yaroi haibana singba yana warol yauribane adubu khuyek pinariba KNP gi cadre sing aduna ireng Naga bilas da khulai matik sana paiduna matau karamna laklibano makhoina designated KM tagi tholakpa matamda karambo authority gi ayaba lawkhibano amade designated KM tagi khulai pairaga thongna thiba cadre sing adu phajinbagi mahota security force na karigidama ki yenguna laikhibano haibase miyamna sauna hangnarakle Ahal Ama Maintenance and Welfare of Parent and Senior Citizen Act 2007 ki makhada thagi lising tara pinaba masasing da khangan kre Manipur da ahan boy na masasing na inthok pinaba ahal lama da Maintenance and Welfare of Parent and Senior Citizen Act 2007 ki makhada ahal adugi lo na yaba masasing tha khudingi lising tara mating pigedabani haina right ta kre singtha ninga oba right ase SDO Thawal Urban Hanglem IAS na preside tokiba Thawal District Maintenance Tribunal gi court amana takibane Maintenance Tribunal Thawal gi court Thawal athopamdagi sahi yamlaba ahal amana tharakpa case ama ngarang lokhalaga kubna hearing sathraba matung singthaningai oiragadaba rai adu takibane hearing rai adu taramari da matung SDO Thawal Urban Hanglem IAS na phondokibada asi lokhalaga case asti 5 lakh fine welfare of parent and senior citizen act 2007 gi makha
मखादा मणिपुर अहानबा केसनी सही यामलबा थबक सुबा ngamdraba yumgi ahal singbu macha masu oiba singna inthokpiba hanna yingbidaba tarbadi ek asigi makhada macha singna tha khudingi sel gi mateng phanghanabagi hak ahal khudimakta piri miyamna ek asimunna khangbiraga wakhal loksing oibiyo macha masu oiba singna ahal laman singbu inthokpirabadi logi mateng lobiyo haina phongdokhe White Water Supply Scheme Thong Lonsin bagi khongjang handokre haire haukiba sahi gi December kungamari dagi Thobal District ki White Pat ta leiriba White Water Supply Scheme bu khongang manga da phanghande haiba wahau da White Executive Youth Association wea amadi White apunba mairapai bina Water Supply Scheme asibu thong lonsin bagi khongjang sangsinduna lakpa du ngarang department ki miyasing amadi khongjang loising gi marakta yasenaba porakpadagi Water Supply Scheme thong lonsin bagi khongjang adu khudakta handokre haire ngarang Numijumbo matamda khongjang loising na water supply scheme asigi authority gi miyosing da thonglon silamba so sing khosenaraduna wea gi advisor thiam ki sanna phungdrokpada PHCD department ki chief engineer Kiran Kumar Laisong ga wari sanaraba matung ngasidagi pipeline tingduna yum da ising tadra phawba alternative option ama oina waithau gi khul manga da department gi maikaidagi water tanker tharaktuna ising phangangani amade athubada pipeline tingbugi thabak su hauragani habadagi water supply scheme thonglon sin bagi khongjang ase handopane hari waithau khulgi miyamna khongjang sangsilingai manungda water supply scheme asigi makhada leiriba consumer singna thengna khiba awaba kaya adugidamak warau bidanaba amadi ngara waithau gi khunja singbo ising phangani haina thajaba pirakliba PHCD department gi official punamak aplenba phongdoksade haiba waphamsu phongdoraklei Bangladesh na ARSA rebel yankai humdo detain tawkhrei border da alert thamkhrei hari Bangladesh lengak na leba aduga Myanmar ga tainariba mafam singda ARSA Arakan Rohingya Salvation Army militant group ki member yankai humdo border lansinduna changsilakpa thenglabadagi phajinduna thamkhrei lodana border ki paring adada high alert ki warning issue tawkhrei haina Bangladesh ki paramilitary official singna ngarang phongdorakle nahan Bangladesh ki Cox's Bazar da leiriba Rohingya refugee Game sing aduda nongmai kapagi thodo amada chahi tarane thoida ngairiba nupi macha ama sokpaga loinana atopa miyoi amasu soki haide Bangladesh ki border guard Bangladesh paramilitary force ki colonel Moinuddin Ahmad na phongdokladuna border de ARSA 53 changselakpa du phajinduna thamkhibane Tekna police station ki Saiful Islam na phongdoropugi matungina rebel sing adugi marakta ama narakpadagi hospital da thaki aduga ataina police custody da thamduna legal procedure sing sathari hairi Lupa yankai gi non-judicial stamp paper black da lupa lising ama changa da yole kanagi business no haina thamlakre state asida lupa yankai gi non-judicial stamp paper black da lupa lising ama changa da yole masibu kanagi business no haibagi achawa wahang ama oirakle baroina sale deed lease agreement attorney affidavit samasung partnership ki deed singi agreement inabada tangai fadana changliba non-judicial stamp paper singi manungda maru oina khara wangba denomination haibadi lupa Khaidagina lupa samagi non-judicial stamp paper sing asi phangnadabadagi awaba ama lisang sedna maram lamdamasigi miyamna thengnaraga laklei stamp paper sing asi phangdabra haraga su black tadi pipam thokpa mamaldagi yamna ka hena wangna yonari samna hojik lupa yankhai natraga lupa samagi non-judicial stamp leigi haina license pairaga yoliba vendor bank sing dadi phangbagi wafam asi leitre adubu kanagumba kharana di pau phaunaraga lupa yankhai gi non-judicial stamp paper asi lupa lising mga samri lising mga changa gi changda yonbagi paw leide asinguma yana mathong taba business ama non-judicial stamp yonbada chathariba si kanana thohan bano masi kanana yengsen gada bano habisi miyamna hauji hangnari bo wafam ama oire hari